ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯦꯝꯕꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯀꯔꯟ ꯌꯥꯝꯅ ꯇꯥꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯇꯕ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯐꯩꯖꯥꯎꯗꯨ ꯃꯃꯥꯟꯅꯕꯒ ꯐꯨꯗꯠꯅꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯁꯥꯎꯅ ꯆꯩꯔꯛꯏ꯫ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯤ ꯐꯨꯅꯔꯨꯔꯅꯤꯗꯣ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯄꯣꯞꯂꯤ ꯄꯣꯞꯂꯤ ꯃꯤꯅ ꯐꯨꯕꯤꯔꯒ ꯍꯦꯛꯇꯃꯛ ꯍꯜꯂꯛꯀꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩꯔꯣ ꯁꯤꯕꯣ? ꯐꯩꯖꯥꯎꯗꯨ ꯏꯁꯨꯛ ꯁꯨꯛꯂꯒ, ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯅ ꯑꯅꯥꯕ ꯈꯥꯡꯂꯤꯉꯩꯁꯤꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤ ꯐꯨꯅꯔꯨꯁꯣ ꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯑꯅꯥꯕ ꯈꯥꯡꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ, ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦꯗꯅ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯃꯤ ꯐꯨꯅꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯏꯁꯩ ꯁꯛꯂꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯆꯦꯠꯅ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ, ꯄꯨꯡ ꯊꯤꯜꯂꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯐꯨꯅꯕ ꯇꯥꯕ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯩꯖꯥꯎꯒꯤ ꯃꯄꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯐꯩꯖꯥꯎꯒꯤ ꯃꯄꯥꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯖꯗꯦ, ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯂꯞ ꯆꯠꯆꯕꯅꯤ꯫ ꯃꯆꯥꯒꯤ ꯁꯪꯂꯤ ꯁꯪꯂꯤ ꯄꯣꯞꯂꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯗꯨꯅ ꯍꯪꯖꯔꯛꯏ, ꯀꯅꯥꯒ ꯑꯃꯨꯛ ꯐꯨꯅꯔꯨꯔꯤꯕꯅꯣ ꯅꯪꯕꯨ? ꯐꯩꯖꯥꯎꯅ ꯈꯨꯝꯕꯒ ꯅꯪꯗꯦ꯫ ꯃꯃꯥꯅ ꯐꯠ ꯍꯥꯏꯔꯛꯏ, ꯅꯆꯥ ꯅꯨꯄꯥꯒꯤꯕꯨ ꯐꯨꯅꯅꯕ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡ ꯃꯥꯒ ꯐꯨꯅꯅꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯕꯅꯤꯅꯅꯦ, ꯑꯃꯒ ꯑꯃꯨꯛ ꯐꯨꯅ, ꯑꯃꯒ ꯑꯃꯨꯛ ꯈꯠꯅ ꯇꯧꯔꯤꯁꯤ ꯄꯦꯜꯂꯕꯅꯦ ꯑꯩꯗ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯩꯖꯥꯎꯗꯨ ꯃꯌꯨꯝꯗꯒꯤ ꯉꯜꯂꯞ ꯊꯣꯛꯂꯛꯂꯒ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯔꯤ꯫ ꯐꯩꯖꯥꯎꯅ, ꯏꯗꯥꯎ, ꯃꯃꯥꯡꯒꯤ ꯂꯣꯛꯆꯞꯇ ꯎꯖꯥꯎ ꯑꯃ ꯍꯧꯕꯗꯨꯒꯤ ꯃꯈꯣꯡꯗ ꯁꯅꯥꯐꯨꯃꯤ ꯍꯥꯏꯅꯩ, ꯆꯠꯂꯨꯁꯤꯗꯅ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯏꯗꯥꯎ, ꯃꯗꯨꯗꯤ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯒ ꯃꯤ ꯀꯅꯥ ꯑꯃꯠꯇꯁꯨ ꯆꯪꯅꯗꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯐꯩꯖꯥꯎ ꯌꯥꯝ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ, ꯁꯅꯥꯐꯨꯝꯕꯗꯨꯒꯤ ꯃꯤꯅ ꯂꯧꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯁꯟꯗꯣꯛꯄ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯗ ꯊꯥꯖꯔꯤꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯗꯤ ꯅꯨꯄꯤꯅꯤꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯑꯗꯨ ꯑꯗꯥ ꯇꯧꯗꯅ ꯂꯩꯔꯣ꯫ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯍꯥꯏꯔꯛꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯐꯩꯖꯥꯎ, ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯂꯥꯏꯐꯝ ꯀꯟꯕꯗ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯆꯠꯄ ꯌꯥꯎꯖꯔꯣꯏꯀꯣ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯃꯛꯅ ꯌꯥꯗ꯭ꯔꯕꯗ ꯐꯩꯖꯥꯎ ꯑꯅꯤꯗꯨꯗ ꯐꯩꯔꯞ ꯌꯦꯡꯂꯒ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ ꯅꯈꯣꯏꯅꯤꯁꯤ, ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯁꯤꯜꯂꯛꯇꯅ ꯅꯨꯄꯥꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯏꯊꯟꯇ ꯆꯠꯀꯅꯤ, ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨꯗ ꯀꯤꯕꯤꯒꯗꯕ ꯐꯩꯖꯥꯎ ꯅꯠꯇꯦ꯫ ꯆꯠꯂꯨꯅꯨꯗ ꯐꯩꯖꯥꯎ, ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯅꯪꯕꯨ ꯉꯥꯡꯕꯤꯅꯤꯗ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏꯅꯤ ꯍꯟꯈ꯭ꯔꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩ ꯍꯪꯂꯛꯂꯁꯨ ꯈꯪꯗꯦ ꯄꯨꯟꯗꯦ ꯍꯥꯏꯅ ꯈꯨꯝ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎꯗꯨ ꯂꯣꯛꯆꯞ ꯇꯥꯟꯅ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠꯇꯨꯅ ꯐꯩꯖꯥꯎ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ ꯂꯥꯛꯄꯅ ꯂꯣꯛꯆꯞ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯂꯣꯛꯆꯞ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯂꯣꯛꯆꯞ ꯑꯗꯨꯗ ꯌꯥꯝ ꯅꯞꯅ ꯍꯧꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ, ꯀꯔꯝꯅ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎꯗꯨ ꯂꯣꯛꯆꯞ ꯑꯗꯨꯗ ꯑꯗꯨꯛ ꯅꯛꯅ ꯍꯧꯔꯤꯕꯅꯣ ꯈꯟꯅ ꯈꯔꯗꯤ ꯂꯨꯗꯧꯔꯤꯅꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯗꯤ꯫ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯝꯂꯒ ꯐꯩꯖꯥꯎ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯌꯦꯞꯂꯛꯄ ꯊꯥꯡ ꯁꯣꯔꯤ ꯃꯆꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯧꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯛꯄ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯐꯩꯖꯥꯎ ꯍꯥꯏꯕ ꯑꯉꯥꯎꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯖꯥꯎ ꯑꯁꯤꯕꯨ ꯇꯧꯈꯥꯏꯔꯤꯕꯗꯤ? ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯐꯩꯖꯥꯎ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯇꯧꯈꯥꯏꯕ ꯂꯩꯕꯥꯛꯁꯤꯡꯗꯨ ꯈꯔ ꯈꯖꯤꯛ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯐꯩꯖꯥꯎꯗꯨ ꯂꯣꯛꯆꯞ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯂꯨꯃꯟꯕꯅ ꯐꯩꯖꯥꯎ ꯏꯔꯥꯛꯅꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯩꯖꯥꯎꯗꯨ ꯂꯩꯆꯤꯜꯇꯅ ꯊꯜꯂꯕ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯍꯤꯞꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯗꯨ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯈꯟꯅ ꯏꯉꯛ ꯉꯛꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯐꯤꯖꯣꯜ ꯑꯉꯧꯕ ꯑꯃꯗꯤ ꯁꯅꯥ ꯃꯆꯨ ꯇꯅ ꯂꯩꯇꯦꯡꯕ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯕꯗꯨ꯫
Hai Feijao, hꯧꯖꯤꯛꯇꯤ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯅꯪꯒꯤ ꯊꯧꯒꯥꯏ ꯑꯃ ꯄꯤꯔꯒꯗꯕꯅꯤ. ꯍꯥꯏꯌꯨ, ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯅꯤꯡꯕꯒꯦ? ꯐꯩꯖꯥꯎꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅ ꯍꯪꯂꯛꯏ. ꯀꯔꯤꯒꯤ ꯊꯕꯛꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯆꯪꯂꯛꯄ ꯊꯋꯥꯏ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯧꯒꯥꯏ ꯑꯃꯃꯝ ꯂꯣꯏꯅ ꯇꯧꯅꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯁꯨ ꯑꯃ ꯇꯧꯕ ꯇꯥꯏ. ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯊꯨꯡꯂꯕ ꯊꯋꯥꯏ ꯈꯨꯗꯤꯡ ꯂꯝꯖꯤꯡꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯄꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯑꯇꯩꯒꯨꯝꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨ. ꯀꯔꯤ? ꯂꯥꯏꯔꯩꯕꯥꯛ ꯍꯥꯏꯕ? ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯔꯝꯂꯤꯕ? ꯑꯗꯨꯒ ꯅꯪꯅ ꯀꯅꯥ? ꯅꯨꯄꯥ ꯑꯗꯨ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯑꯩꯍꯥꯛ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏ ꯃꯀꯣꯛꯅꯤ. ꯑꯗꯨꯅ ꯅꯪ ꯃꯥ ꯍꯥꯏꯅ ꯍꯥꯏꯒꯅꯤ. ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ. ꯑꯗꯨꯒ ꯅꯪ ꯉꯁꯤ ꯉꯁꯥꯏ ꯂꯣꯛꯆꯞꯇ ꯇꯥꯁꯤꯟꯕꯗꯒꯤ ꯁꯤꯔꯕꯅꯤ. ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯐꯩꯖꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯥꯏ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯄꯨ ꯏꯕꯨꯡꯉꯣ, ꯉꯁꯤ ꯁꯤꯔꯛꯄ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯂꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯥꯏ ꯇꯣꯝꯕꯤꯆꯧ, ꯉꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯈꯜꯂꯒ ꯑꯃꯨꯛꯇ ꯍꯥꯏꯈꯣ. ꯐꯒꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ. ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯆꯠꯈ꯭ꯔꯦ. ꯃꯄꯨ ꯏꯕꯨꯡꯉꯣ ꯆꯠꯈ꯭ꯔꯕꯗ ꯂꯥꯏ ꯇꯣꯝꯕꯤꯆꯧꯗꯨ ꯐꯩꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ, ꯑꯩꯍꯥꯛ ꯑꯁꯤ ꯂꯥꯏ ꯇꯣꯝꯕꯤꯆꯧ ꯍꯥꯏꯔꯤꯕꯗꯨꯅꯤ. ꯐꯔꯦ, ꯅꯪꯅ ꯍꯩꯅꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨ. ꯃꯗꯨ ꯈꯪꯂꯒ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤ. ꯐꯩꯖꯥꯎꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯋꯥꯈꯜ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ. ꯂꯥꯏ ꯇꯣꯝꯕꯤꯆꯧ, ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯩꯇꯦ. ꯃꯤ ꯐꯨꯠꯅꯕꯗꯤ ꯈꯔ ꯍꯩꯖꯩ. ꯑꯗꯨꯅ ꯃꯤ ꯐꯨꯠꯅꯕꯒꯤ ꯀꯨꯝꯍꯩꯒꯨꯝꯕ ꯄꯥꯡꯊꯣꯛꯂꯕꯗꯤ ꯁꯔꯨꯛ ꯌꯥꯖꯒꯦ. ꯐꯩꯖꯥꯎꯒꯤ ꯋꯥꯗꯨꯗ ꯂꯥꯏ ꯇꯣꯝꯕꯤꯆꯧꯗꯨ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯐꯔꯦꯁꯦ, ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯕ ꯑꯁꯤꯅ ꯑꯣꯏꯍꯜꯂꯁꯤ. ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯍꯩꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ. ꯐꯩꯖꯥꯎ ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯕ ꯃꯔꯝꯅ ꯂꯥꯏ ꯇꯣꯝꯕꯤꯆꯧꯅ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯐꯩꯖꯥꯎꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯕ ꯍꯧꯔꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯐꯩꯖꯥꯎ ꯄꯥꯎꯈꯣꯜ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯁꯛ ꯌꯥꯝꯅ ꯇꯥꯈꯠꯄ ꯐꯩꯖꯥꯎꯒ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯊꯋꯥꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ. ꯍꯥꯏ, ꯊꯋꯥꯏ ꯑꯅꯧꯕ, ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯉꯁꯤꯗ ꯎꯏ. ꯈꯣꯟꯗꯥꯗꯨꯗ ꯐꯩꯖꯥꯎꯁꯨ ꯎꯁꯤꯠꯇꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ. ꯅꯪꯅ ꯍꯪꯂꯒ ꯑꯩꯅ ꯍꯦꯛꯇ ꯈꯨꯝꯒꯗ꯭ꯔꯣ? ꯌꯥꯝ ꯇꯥꯈꯠꯂꯤ ꯅꯁꯤꯗꯤ. ꯇꯥꯈꯠꯂꯤ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯈꯣꯟ ꯑꯁꯨꯝ ꯀꯟꯈꯠꯅꯔꯛꯄꯗꯒꯤ ꯐꯨꯅꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ. ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯥꯏ ꯇꯣꯝꯕꯤꯆꯧꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ. ꯂꯥꯏ ꯇꯣꯝꯕꯤꯆꯧꯗꯤ ꯉꯔꯥꯡ ꯐꯩꯖꯥꯎꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯎꯕꯗ ꯃꯊꯥ ꯁꯥꯔꯞ ꯍꯥꯏꯔꯛꯏ. ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯃꯤ ꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯐꯩꯖꯥꯎ, ꯅꯪꯕꯨ ꯀꯔꯝ ꯇꯧꯕꯅꯣ? ꯑꯩꯅ ꯅꯠꯇꯦ, ꯃꯥꯅ ꯋꯥꯍꯪ ꯍꯪꯕꯗ ꯁꯛ ꯇꯥꯈꯠꯅ ꯍꯪꯂꯛꯄꯒꯤꯅꯤ. ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯇꯥꯈꯠꯅ ꯈꯨꯝꯕ ꯇꯥꯕ. ꯑꯗꯨꯒ ꯃꯈꯨꯠꯀ ꯊꯥꯔꯛꯇꯅ ꯇꯧꯏꯅꯦ. ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯃꯔꯛ ꯐꯠꯊꯠꯂꯒ ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ. ꯐꯩꯖꯥꯎ, ꯅꯍꯥꯛ ꯊꯋꯥꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯂꯨꯔꯅꯨ. ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎꯗꯨ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯐꯩꯖꯥꯎꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯔꯛꯄ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯅꯤ. ꯐꯩꯖꯥꯎꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯖꯔꯛꯂꯤꯕꯁꯤ ꯍꯞꯇꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ. ꯑꯗꯨꯒ ꯑꯩꯍꯥꯛ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯃꯨꯛꯇ ꯎꯅꯖꯔꯨꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯔꯒꯦ ꯃꯄꯨ ꯏꯕꯨꯡꯉꯣ. ꯐꯩꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯀꯔꯤꯅꯣ ꯐꯩꯖꯥꯎ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯑꯁꯤꯕ ꯃꯤꯅ ꯀꯔꯝꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯒ ꯇꯥꯏꯕꯪ ꯃꯤꯒ ꯎꯅꯔꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯥꯏ, ꯑꯣꯏꯒꯗꯕ ꯋꯥ ꯈꯔ ꯉꯥꯡꯉꯨꯀꯣ. ꯅꯪꯁꯤꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯡꯗꯅ ꯂꯩ. ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯥꯏ ꯇꯣꯝꯕꯤꯆꯧꯗꯨ ꯀꯧꯔꯁꯨ. ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ, ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ. ꯐꯩꯖꯥꯎꯗꯨ ꯃꯥꯅ ꯍꯥꯏꯕꯗꯤ ꯇꯥꯕꯤꯗ ꯄꯥꯎꯈꯣꯟ ꯑꯣꯏꯅ ꯁꯤꯖꯤꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯂꯥꯏ ꯇꯣꯝꯕꯤꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ.
ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯈꯪꯉꯤꯗꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯕꯅ ꯑꯃꯠꯇ ꯌꯥꯕꯤꯗꯕ ꯑꯗꯨꯒ ꯄꯥꯎꯈꯣꯟꯅ ꯄꯪꯁꯤꯗ ꯁꯤꯕ ꯅꯨꯡꯉꯥꯏꯅꯗꯅ ꯂꯥꯏꯒ ꯍꯧꯖꯤꯛ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯀꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯇꯣꯝꯕꯤꯆꯧꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯐꯩꯖꯥꯎ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯇꯣꯝꯕꯤꯆꯧ, ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯌꯣꯡ ꯐꯖꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯕꯤꯔꯛꯏꯗꯣ꯫ ꯂꯥꯏꯇꯣꯝꯕꯤꯆꯧꯗꯤ ꯃꯥꯅ ꯇꯥꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯕꯅꯔ ꯄꯥꯎꯈꯨꯝ ꯄꯤꯗ ꯐꯩꯖꯥꯎꯗ ꯇꯤꯡꯉꯛ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯩꯖꯥꯎ, ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯌꯣꯡꯗꯕꯨ ꯀꯔꯝ ꯐꯖꯕ ꯈꯟꯒꯗꯧꯔꯤꯕ? ꯑꯗꯨꯒ ꯌꯣꯡ ꯑꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯒ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ? ꯃꯔꯝꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯂꯥꯏꯇꯣꯝꯕꯤꯆꯧ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯁꯦꯡꯕꯃꯛꯀꯤꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯏꯇꯠ ꯇꯠꯇꯅ ꯄꯟꯕꯤꯔꯤ꯫ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯅ ꯑꯃꯨꯛ ꯍꯟꯅ ꯁꯛ ꯎꯠꯂꯒꯅꯨ ꯍꯥꯏꯅ ꯐꯥꯎ ꯇꯥꯛꯄꯤꯔꯤ꯫ ꯂꯥꯏꯇꯣꯝꯕꯤꯆꯧꯗꯨ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ, ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝꯅꯃꯛ ꯍꯦꯛ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯩ ꯐꯪꯅꯅꯕ ꯊꯤꯔꯛꯂꯒꯦ꯫ ꯐꯒꯅꯤ ꯂꯥꯏꯇꯣꯝꯕꯤꯆꯧ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯐꯩꯖꯥꯎꯗꯣ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ ꯈꯔ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯩꯖꯥꯎ ꯅꯣꯛꯃꯤ ꯏꯁꯩ ꯍꯧꯅ ꯁꯛꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯏꯁꯩ ꯁꯛꯆꯤꯜꯂꯨꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯋꯥꯀꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯐꯩꯖꯥꯎ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯐꯩꯖꯥꯎꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯦꯟꯇꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯇꯧꯔꯕꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯂꯗꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯐꯖꯕꯤ ꯑꯃꯇꯪ ꯏꯁꯩ ꯐꯖꯕ ꯑꯃꯅꯤ ꯁꯛꯆꯤꯜꯂꯒ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯐꯥꯒꯦ ꯈꯟꯖꯕꯁꯦ ꯂꯣꯏ ꯊꯨꯒꯥꯏꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯥꯏꯔꯦꯝꯕ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯐꯩꯖꯥꯎ ꯎꯕꯗ ꯃꯊꯥ ꯁꯥꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯐꯩꯖꯥꯎ, ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯥꯏꯇꯣꯝꯕꯤꯆꯧ ꯀꯧꯔꯁꯨ ꯍꯥꯏꯅ ꯊꯥꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗ ꯂꯩꯀꯣꯜ ꯁꯦꯝꯒꯠꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯀꯤꯕ ꯏꯁꯩ ꯁꯛꯆꯤꯟꯗꯨꯅ ꯀꯤꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯐꯩꯖꯥꯎꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯄꯥꯈꯪ ꯍꯥꯏꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯎꯕꯗ ꯂꯛꯅꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯂꯥꯏꯇꯣꯝꯕꯤꯆꯧ ꯀꯧꯔꯁꯨ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯆꯠꯆꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯡ ꯐꯖꯕ ꯑꯃ ꯐꯥꯔꯨꯈꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯤꯔꯛꯏꯅꯦ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨꯗ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ? ꯌꯣꯡ ꯐꯖꯕ ꯐꯥꯔꯨꯈꯤꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ? ꯑꯍꯣꯏ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯅꯅꯥꯏꯅ ꯃꯔꯝ ꯍꯪꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯐꯩꯖꯥꯎꯅ ꯂꯥꯏꯔꯩꯕꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯥꯏꯁꯤꯡ ꯁꯤꯐꯥꯎ ꯌꯥꯎꯅ ꯍꯦꯛ ꯐꯩꯖꯥꯎꯕꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗꯨꯅꯤ ꯐꯩꯖꯥꯎꯅ ꯈꯨꯝꯗꯧꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯨꯅꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯂꯤ꯫ ꯐꯩꯖꯥꯎꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯂꯥꯏꯌꯥꯝꯁꯤꯡꯅ ꯅꯣꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯃꯔꯛꯇ ꯅꯣꯛꯄ ꯌꯥꯎꯔꯤꯕꯤ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯐꯩꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯃꯤꯡꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯃꯟꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯨꯁꯨ ꯑꯗꯨꯃꯛ ꯐꯩꯔꯒ ꯂꯩꯔꯤ꯫ ꯐꯩꯖꯥꯎ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯐꯩꯖꯥꯎ ꯏꯁꯩ ꯐꯖꯕ ꯑꯃꯠꯇ ꯁꯛꯆꯒꯦꯕ? ꯐꯩꯖꯥꯎꯒꯤ ꯋꯥꯍꯪꯗꯨꯗ ꯅꯣꯛꯄ ꯂꯦꯞꯄꯗꯤ ꯂꯥꯏꯔꯗꯨꯅ ꯍꯦꯟꯅ ꯁꯨꯝ ꯈꯣꯟꯖꯦꯜ ꯍꯧꯅꯕ ꯅꯣꯛꯈ꯭ꯔꯦ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯗꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯁꯨ ꯐꯩꯖꯥꯎꯒꯤ ꯃꯑꯣꯡꯅꯤ ꯃꯇꯧꯅꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯥꯏ, ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯏꯁꯩ ꯁꯛꯆꯤꯜꯂꯨꯕꯗꯒꯤ ꯋꯥꯀꯠ ꯑꯃ ꯂꯥꯛꯈꯤꯕꯗꯣ? ꯃꯗꯨꯗ ꯄꯥꯎ ꯏꯁꯩ ꯁꯛꯅꯤꯡꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯕꯗꯤ ꯅꯅꯥꯏꯒꯤ ꯏꯁꯩꯗꯣ ꯈꯣꯏꯍꯤꯒꯨꯝꯅ ꯈꯣꯏꯊꯨꯝꯂꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩ ꯅꯅꯥꯏꯗꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯐꯩꯖꯥꯎꯒꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯅꯣꯛꯅꯕꯒꯤ ꯃꯆꯥꯛ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯁꯨ ꯐꯩꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯒꯨꯝ ꯀꯩꯒꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯁꯛꯂꯛꯂꯣ ꯇꯥꯔꯒꯦ꯫ ꯑꯌꯥꯕ ꯐꯪꯂꯕꯗ ꯐꯩꯖꯥꯎ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄꯒ ꯉꯁꯥꯏ ꯃꯈꯩ ꯄꯨꯛꯂꯤ ꯄꯥꯏꯗꯤꯗ ꯈꯥꯛꯄ ꯃꯈꯩ ꯅꯣꯛꯂꯝꯕ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯏꯁꯨꯛ ꯁꯨꯛꯂꯒ
ꯌꯥꯝ ꯋꯥꯅ ꯈꯥꯡꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯁꯨ ꯇꯥꯕ ꯉꯝꯂꯛꯇꯕꯒ ꯂꯥꯏꯌꯥꯝꯒꯤ ꯑꯋꯥꯕꯗꯁꯨ ꯌꯦꯡꯕ ꯉꯝꯗꯕꯒ ꯃꯔꯛ ꯊꯠꯇꯨꯅ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯐꯩꯖꯥꯎ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯂꯨꯗꯦ꯫ ꯅꯪꯗꯤ ꯏꯁꯩ ꯁꯛꯄ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯔꯝꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯍꯜꯍꯟꯈ꯭ꯔꯁꯤ꯫ ꯅꯪꯁꯨ ꯄꯣꯊꯥꯒꯦꯔꯥ ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯇꯧꯖꯔꯨꯔꯀꯣ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯁꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯛꯆꯤꯜꯂꯨꯔꯅꯨꯀꯣ꯫ ꯐꯩꯖꯥꯎꯗꯨ ꯏꯁꯨꯛ ꯁꯨꯛꯂꯒ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯐꯒꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯆꯤ ꯐꯠ ꯈꯠꯆꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯅꯈ꯭ꯔꯤ꯫ ꯐꯩꯖꯥꯎꯗꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯉꯥꯏꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯅ ꯌꯦꯡꯈꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ꯫ ꯐꯩꯖꯥꯎꯒꯤ ꯃꯇꯧꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯐꯩꯖꯥꯎꯁꯤꯕꯨ ꯀꯔꯝ ꯁꯦꯟꯅꯒꯅꯤ? ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯃꯉꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯆꯍꯤꯁꯨ ꯅꯧꯃꯜꯂꯤ, ꯃꯁꯤꯗꯤ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤꯕꯅ ꯐꯔꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯇꯣꯝꯕꯤ ꯆꯧꯗꯨ ꯌꯣꯡ ꯑꯉꯧꯕ ꯑꯃ ꯃꯐꯤ ꯃꯔꯣꯜ ꯐꯖꯅ ꯁꯦꯠꯍꯜꯂꯒ ꯄꯨꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯩꯖꯥꯎꯗꯤ ꯈꯥꯡꯕ ꯉꯝꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯗꯤ ꯌꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯂꯥꯏꯇꯣꯝꯕꯤ ꯆꯧ, ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯅꯍꯥꯟ ꯅꯪꯅ ꯐꯥꯔꯨꯅꯦ ꯍꯥꯏꯕ ꯌꯣꯡ ꯑꯗꯨꯔ? ꯃꯐꯤ ꯃꯔꯣꯜꯒ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯦꯠꯂꯤꯅꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯗꯤ? ꯂꯥꯏꯇꯣꯝꯕꯤ ꯆꯧꯗꯨ ꯀꯥ ꯍꯦꯟꯅ ꯑꯉꯛꯄ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯣꯡ ꯐꯖꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯟꯕꯤꯔꯛꯄ ꯑꯗꯨꯒꯤ ꯌꯣꯡ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯌꯣꯡ ꯑꯁꯤꯃꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯉꯧꯔꯗꯅ ꯐꯖꯩ ꯈꯟꯖꯔꯒ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯍꯜꯂꯕ ꯃꯇꯨꯡ ꯄꯨꯖꯔꯛꯄꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯕꯒ ꯌꯣꯡ ꯑꯗꯨꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯩꯖꯥꯎ ꯈꯛꯇꯔ ꯍꯥꯏꯔꯒ ꯅꯪꯁꯨ ꯃꯇꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯦꯗꯅ꯫ ꯅꯨꯃꯤꯠ 8 4ꯅꯤ ꯂꯥꯛꯇꯕ ꯃꯈꯩ ꯌꯣꯡ ꯑꯁꯤ ꯊꯤꯔꯨꯔꯤꯕꯅꯤꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯂꯥꯏ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ ꯇꯣꯝꯕꯤꯆꯧ ꯅꯪꯁꯦ꯫ ꯂꯥꯏꯇꯣꯝꯕꯤ ꯆꯧꯗꯨ ꯍꯧꯖꯤꯛꯇꯗ ꯐꯩꯖꯥꯎꯅ ꯍꯥꯏꯖꯤꯟꯕꯅꯦ ꯍꯥꯏꯕ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯕꯗ ꯃꯃꯤꯠ ꯐꯩꯅ ꯐꯩꯖꯥꯎꯗ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯐꯩꯖꯥꯎ ꯍꯩꯕ ꯑꯉꯥꯡꯁꯤ ꯐꯔꯣꯏꯗꯣꯏ, ꯃꯥꯅ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯐꯩꯖꯥꯎꯗꯤ ꯂꯥꯏꯇꯣꯝꯕꯤ ꯆꯧ ꯑꯃꯗꯤ ꯌꯣꯡꯗꯨꯗ ꯎꯕꯗ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯁꯨ ꯅꯣꯛꯂꯒ ꯐꯩꯖꯥꯎꯅ ꯂꯥꯏꯔꯩꯕꯥꯛꯁꯦ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯟꯊꯣꯛꯇꯧꯔꯤꯗ꯫ ꯂꯥꯏꯇꯣꯝꯕꯤ ꯆꯧꯁꯨ ꯃꯥꯅ ꯇꯧꯔꯨꯔꯤꯕꯁꯤꯡꯗꯨꯗ ꯃꯊꯟꯇ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯩꯖꯥꯎꯗ ꯌꯦꯡꯂꯒ ꯐꯩꯖꯥꯎ, ꯅꯪꯅ ꯌꯣꯡ ꯑꯁꯤ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯅꯤꯅ ꯌꯣꯡ ꯑꯁꯤ ꯅꯪꯒ ꯂꯨꯍꯣꯡꯕꯤꯕ ꯇꯥꯔꯦ ꯍꯧꯖꯤꯛ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯩꯖꯥꯎ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯂꯥꯏꯇꯣꯝꯕꯤ ꯆꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯆꯧ, ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩ, ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯁꯤ꯫ ꯇꯥꯛꯄꯤꯌꯨ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯗꯨ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ ꯐꯩꯖꯥꯎꯁꯤ ꯆꯍꯤꯁꯨ ꯌꯥꯝꯅ ꯅꯧꯔꯤ, ꯃꯊꯟꯇꯁꯨ ꯄꯣꯛꯏ, ꯃꯊꯣꯡ ꯆꯥꯗꯕꯅꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯁꯦꯟꯅꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯛꯄꯁꯨ ꯍꯞꯇꯥ 2ꯕꯨ ꯐꯥꯒꯦ ꯇꯧꯅꯕꯨ ꯂꯩꯔꯛꯂꯕꯅꯤ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯉꯥꯎ ꯊꯤꯃꯟꯈ꯭ꯔꯦ꯫ ꯃꯥ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯤ, ꯑꯋꯥꯕ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯅ ꯁꯦꯜꯌꯦꯛ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯒ ꯃꯥꯕꯨ ꯃꯤꯔꯝꯂꯦꯟꯗ ꯍꯜꯍꯟꯈ꯭ꯔꯁꯤ꯫ ꯃꯍꯥꯛꯅ ꯍꯟꯈꯤꯕ ꯃꯇꯝꯗ ꯈꯨꯝꯂꯨꯅꯕ ꯄꯥꯎꯈꯨꯝꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯛꯄꯤꯔꯁꯤ꯫ ꯂꯥꯏꯇꯣꯝꯕꯤ ꯆꯧꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯔꯅꯤ ꯈꯟꯅ ꯐꯩꯖꯥꯎ ꯀꯧꯕ ꯆꯠꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯥꯏꯇꯣꯝꯕꯤ ꯆꯧꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ꯫
ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒꯗꯕꯅꯤ ꯑꯗꯨꯅ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯕ ꯅꯪꯗꯦ ꯐꯩꯖꯥꯎꯗꯨ ꯐꯠ ꯍꯦꯛꯇ ꯍꯪꯂꯛꯏ꯫ ꯃꯄꯨꯏꯕꯨꯡ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯊꯥꯔꯩꯃꯒ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯃꯄꯨꯏꯕꯨꯡꯉꯣꯗꯨ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯑꯣꯟꯈꯠꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯉꯣꯟꯗ ꯂꯥꯏꯔꯦꯝꯕꯤ ꯊꯥꯔꯩꯃꯅ ꯀꯔꯝꯅ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯪꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯀꯦ ꯇꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯉꯁꯤꯗꯤ ꯅꯍꯥꯛꯄꯨ ꯃꯤꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯨꯅꯕ ꯊꯥꯔꯗꯕꯅꯤ꯫ ꯐꯩꯖꯥꯎꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯄꯨꯏꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯂꯥꯏꯔꯩꯕꯥꯛꯇ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯖꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯜꯂꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯏꯍꯦ ꯅꯍꯥꯛꯁꯤ ꯅꯊꯟꯇꯁꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯪ ꯂꯩꯇꯕꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯣ? ꯐꯩꯖꯥꯎꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯛꯏ꯫ ꯑꯩꯅ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯊꯨꯡꯂꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯨꯏꯕꯨꯡꯉꯣꯅ ꯀꯔꯤꯁꯨ ꯈꯟꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯍꯥꯏꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯉꯝꯃꯣꯏ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯆꯠꯄ꯫ ꯃꯄꯨꯏꯕꯨꯡꯉꯣꯗꯨ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ꯫ ꯐꯩꯖꯥꯎ ꯀꯞꯀꯅꯨꯁꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇꯅꯤ ꯑꯩ ꯈꯨꯗꯛ ꯑꯁꯤꯗ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯅꯪ ꯃꯤꯔꯝꯂꯦꯟꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯀꯣ꯫ ꯃꯄꯨꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯩꯖꯥꯎ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯄꯨꯏꯕꯨꯡꯉꯣ ꯂꯥꯏꯔꯦꯝꯕꯤ ꯊꯥꯔꯩꯃꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛ ꯍꯟꯕ ꯍꯥꯏꯕꯗꯨ ꯌꯥꯖꯒꯦ꯫ ꯃꯄꯨꯏꯕꯨꯡꯉꯣꯁꯨ ꯐꯩꯖꯥꯎꯅ ꯅꯤꯔꯛꯄꯗ ꯄꯤꯒꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯂꯥꯏ ꯇꯣꯝꯕꯤꯆꯧ ꯊꯥꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯊꯥꯔꯩꯃ ꯀꯧꯍꯜꯂꯨꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯊꯥꯔꯩꯃꯁꯨ ꯐꯩꯖꯥꯎꯒꯤ ꯏꯆꯝ ꯆꯝꯕ ꯀꯥꯔꯟ ꯇꯥꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯖꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯕꯗ ꯑꯅꯤꯗꯨ ꯁꯦꯜꯌꯦꯛ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯗꯨꯅ ꯃꯤꯔꯝꯂꯦꯟ ꯌꯧꯔꯛꯂꯤ꯫ ꯑꯅꯤꯗꯨ ꯃꯤꯔꯝꯂꯦꯟ ꯌꯧꯔꯛꯄꯗ ꯐꯩꯖꯥꯎꯅ ꯂꯝꯖꯤꯡꯗꯨꯅ ꯐꯩꯖꯥꯎꯒꯤ ꯌꯨꯝ ꯇꯥꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯒ ꯎꯔꯤ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯃꯥꯏꯊꯣꯡ ꯏꯃꯪꯃꯛꯅ ꯂꯩꯔꯝꯕꯗꯨ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎ ꯃꯃꯥ ꯃꯄꯥ ꯎꯖꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯕꯥꯕꯥ ꯏꯃꯥ꯫ ꯑꯅꯤꯗꯨꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯄꯗ ꯎꯔꯤ ꯃꯆꯥꯅꯨꯄꯥ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯁꯦꯠ ꯊꯥꯗꯨꯅ ꯆꯩꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯑꯩ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯁꯨ ꯊꯤꯔꯨꯕ꯫ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨꯕ ꯏꯃꯨꯡꯁꯤ ꯑꯋꯥꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤꯗꯨꯁꯨ ꯅꯪ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯍꯞꯇꯥ 2 ꯐꯥꯒꯤ ꯇꯧꯅ ꯅꯋꯥ ꯅꯄꯥꯎ ꯑꯃꯠꯇ ꯇꯥꯍꯜꯂꯛꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ? ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯃꯇꯨꯡꯗꯗꯤ ꯇꯧꯔꯔꯣꯏꯕ꯫ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯅꯥꯀꯟꯗ ꯊꯥꯔꯩꯃ ꯂꯦꯞꯂꯤ ꯍꯥꯏꯕ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯊꯥꯔꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯍꯦ ꯏꯃꯥꯗꯤ ꯑꯉꯥꯎꯕꯁꯦ ꯆꯩꯔꯤꯅꯤ ꯏꯃꯧꯗ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯏꯃꯧꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯊꯥꯔꯩꯃ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯊꯥꯔꯩꯃ ꯀꯧꯏ꯫ ꯐꯔꯦ ꯐꯔꯦ ꯋꯥꯔꯤ ꯑꯇꯩꯗꯤ ꯏꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯐꯝꯂꯒ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯏꯃꯥꯒ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯆꯪꯈꯤꯕꯒ ꯐꯩꯖꯥꯎꯒꯤ ꯃꯄꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯍꯞꯇꯥ 2ꯃꯨꯛ ꯃꯥꯡꯂꯨꯔꯤꯕꯁꯤꯗꯤ ꯏꯃꯧ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤꯁꯤ ꯂꯨꯝꯂꯨꯕꯅꯤꯗꯅ꯫ ꯐꯩꯖꯥꯎꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯅꯠꯇꯦꯗ ꯄꯥꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯁꯣꯝꯗꯅ ꯐꯩꯖꯥꯎꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯅꯨꯄꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯈꯩ ꯐꯖꯩꯅꯦ꯫ ꯍꯞꯇꯥ 2ꯔꯣꯝ ꯃꯥꯡꯂꯨꯔꯒ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯑꯃ ꯄꯨꯔꯛꯂꯤꯁꯤꯕꯨ ꯍꯦꯂꯣꯏꯒ ꯑꯣꯏꯔꯝꯗꯅꯅꯦ꯫ ꯍꯣꯏꯅꯦ ꯍꯞꯇꯥ 2ꯔꯣꯝ ꯃꯥꯡꯂꯨꯔꯒ ꯃꯋꯥ ꯃꯄꯥꯎ ꯐꯥꯎ ꯇꯥꯍꯜꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯏꯅꯦ꯫ ꯍꯥꯟꯅꯗꯧꯅ ꯉꯥꯎꯁꯤꯟꯅꯕꯒꯤ ꯃꯃꯤꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯍꯧꯔꯦꯅꯦ꯫ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯉꯥꯎꯁꯤꯟꯅꯔꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯗꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯑꯣꯏꯔꯝꯂꯅꯤꯌꯦ ꯃꯥꯒꯤꯗꯨ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯅꯠꯇꯦ
ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯗꯨꯁꯨ ꯎꯔꯨꯔꯕꯅꯤ ꯐꯩꯖꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯑꯅꯤꯗꯨ ꯇꯛꯁꯤ ꯁꯣꯜꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯐꯩꯖꯥꯎꯅ ꯍꯥꯏꯕ ꯌꯥꯔꯒ ꯂꯣꯛꯆꯞꯇ ꯆꯠꯄ ꯌꯥꯎꯖꯔꯝꯂꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯃꯝ ꯐꯪꯖꯔꯗꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯦꯡꯕ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯌꯥꯝꯅ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯃꯗꯤ ꯊꯥꯔꯩꯃꯗꯨ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯗ ꯊꯨꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯤ ꯐꯩꯖꯥꯎꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯕꯗ ꯃꯌꯥꯝꯒꯤ ꯁꯣꯟꯅꯐꯝ ꯑꯣꯏꯈ꯭ꯔꯤ ꯐꯩꯖꯥꯎꯁꯤ ꯃꯉꯥꯎ ꯊꯤꯕ ꯍꯦꯟꯃꯟꯗꯅ ꯃꯊꯣꯡ ꯆꯥꯗꯧ ꯃꯥꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯍꯦꯛ ꯂꯧꯈꯤꯕꯗꯒꯤ ꯄꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯉꯤꯗ ꯑꯁꯨꯝꯅ ꯃꯤꯔꯝꯂꯦꯟꯗ ꯉꯥꯡꯅꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔ ꯎꯔꯒ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯂꯥꯏꯇꯣꯝꯕꯤꯆꯧꯗꯨ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯂꯝꯍꯦꯟꯕ ꯃꯉꯥꯎ ꯊꯤꯕ ꯉꯥꯡꯅꯕ ꯋꯥꯕ ꯐꯩꯖꯥꯎꯗꯨ ꯂꯥꯏꯔꯦꯝꯕꯤ ꯊꯥꯔꯩꯃꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯐꯩꯖꯥꯎꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ